Tamjre ISTV News Peng Tabli Puno Potaram Noksari Hosehan Badak Nasi Gemburu Paulu Bisi Senza Tumza Madi Aran Batolibasi Judiciary Gimatena Sada Yang Kaidi Sumtopa Ngamguni Haina Advocate Kaidem Manina Pungokre Hojipau Sanong Pijri Manipur Senza Tumza Aranahui Kaya Toribasi Judicial Activism na Sada Yang Kaidi Sumtopa Ngamguni Haina Senior Citizen for Manipur Gimut Advocate Kaidem Manina Fungdorle ISTV News ka Akanana Unabada Wafamasima Fungdokibani Mana Makatana Haikibada Aiko Kudima Aini Mating Loduna Asumba Singba Sasanama Port number Hotnaba Tai Manipur da Tatariba Injustice Ki Adoga Corruption Ki Misgovernance ki lady bupuna makse masi tangai fadana khara chumthokse haibu taragadi judicial activism se masi darkar le jo kariyuma kanda judicial activism gi phattaba sule rambai adumakpu manipur gi oina di judicial activism se masina yam kana ba porakani for example akoi gi thabak hapada katokaran tawre aduga hapkadabana haptre hapoidabana hape tawfam thokpa niyom niti dungak tre kotre haibigi kote mayamam laknari dun ko kona particular case ma pallubna tabada adurdi maduna chumthokna bigi lambi ma pi haiba maduna corruption thallaba aikoi ge chanja thumjana thallaba aikoi ge khunaya sida lo court na adugumba achumba lambi da puthokna na bohna bada chamadi akoi ngamdawi yai adubu some percentage kara some percentage 30 40 even 50% bawba ngamya na khali thabo hapegi matang da oja lobi matang police lobi matang aduga principal gi kari gi maya masida court na yam kutna thijalaktana asoiba aran ba yaure haidana madu sarkar gi hukum chana handana thamgiba aduga lonena madu chumthokna bigi damakta sarkar da kanoma pibase masi yam phayena khali Ainasi Arumba Port Amani Masi Koi Kudimakna Imin Sangi High Court Amadi Subordinate Causing Mating Loduna Amot Passing Sumton Honasi Hike Sarkar gi amot pa police ki amot pa department khuding gi amot pa punam magado ain gi mateng lawrerga aikona sumthokna bohona seba adu natadana aikoi mob justice tobuna suyaro eba crime against women tawren khalasi pay encounter tawren khalasi aduga karigamo wathola thogama thoen khalasi madu aikoina mob justice solution bai base yam chumde aba adu mota ain se chap chan sinaba ain si in bada khalum posakamani mayam changne in men se aba ukilna mang thaba yai lo court na ain adugi chingba yai adu in ba mi change aba in ba yaudana aina mathamta la aga rule of law se aikoi khunai sida piradong na teba ana aikoi mayam changna rule of law chalna bohna bada court pu manipur gi lariba high court manipur bu season si atai subordinate court punamakse season si haibse thamjaningi Oja Singna Science Amadi Anka Subject Po Araibam Ongda Mahiru Singh da Takpi Tambina Bagi Pandamda Numit Mangani Goiba Orientation Program Ma Ngasi DM College Campus Ta Leba SCERT Gi Iju Set Hold Hokre SCERT Science and Mathematics Unit Imphal East na Senior Pangtoba Training Program Hongdobugi Thoromda SCERT Gi Joint Director S Anandi Professor A Ronald Singh Amadi Project Officer W Ratan Chu Surgaki Oja Kuntra na Surgariba Training Program Aduda Wangang Kiba Singh na Fongdon Kibada Anga Subject si Mahiru Singh na Yamna Luna Loba Sina Makoida Kiba Maleheli Masigi Maramdi Elementary Thakti Hona Makong Seng na Kangalaktaba Asina Ogini Haike Joint Director Anandina Hauzik Malemasi Science and Technology Zukni Subject Aniasiga Soba Todang Lai Haike 2005 to Mayek Singh Science and Mathematics subjects elementary stage laiba angang jingsi yamna soli aduna makhoi tambiba matamda activity based oriented oina tambigadamni haibasi Mayek Singh na lana iduna lairabani asigumba khogi nation policy duna yawba program yamsi akoi laibo oja singsina matik sana pangthok pangam nabagi damakta kitang familiar oina masagi activity based method season nabagi damakta masigi program si koina
maruina ngasi orientation program si pangthok sabani ising phangdabagi awaba mayoknaba singzamai kendrada anoba scheme ama paikhalagani haina PSED minister I Hemochandra phongdokre ngasi singamakha apunba nupilamjing lufna sinduna singamakha irom lekai deleba irom jumjau lairembi laipukhi hongbugi thoromda minister na wafamasi phongdokibani taromaduda retired deputy commissioner S.S. Kritibas Sharma, CRPF के retired commandant I Navakumar, PSED के chief engineer H. Sunil Susurgaki. Minister Makata Nafundo Kibada, Isingi Awaba Mayok Nadanaba, Singzamai Kendra Ladiba, Singzamai Singa Makasanam Purki Mapal, Wakom Lekai, Oinam Tingel Amadi, Irom Purki Fawi Murunda, Anobas Kimama Paikalagani. Ngasi Purki Homba Sinaga, Marilena, Miamna, Mafamasi, Luna, Tamna from Fondoki. mayam si nupi mayam sina hawaga akoi na mateng pangani nanu tawning do masi akoi na su tawning do tawni aduna akoi ga kusinna ga club ko kusinna ga lakai si humba ga masi tawse haibagi phonang ning jena mai do pirakhiya Kuman Orthodontics and Dental Care ngasi Manipur Judicial Academy ke Joint Director BK Sarmana MG Avenue da hangdokre clinic hangdokpa sig mari lenana Dr. Kuman Tham Savana na phongdokibada awang lopol lamdamda ahan boina noba khuju khulai gi khudong saba lebiga loina clinic asina miam da hena khudong saba phangana papandam thamli haike Handa Pangtok Durba Tongzo Madi Tamaban Kendrigi by election da Indian National Congress ki Miref Oigedabasingna MPCC office tagi officer matamda Lupa Lising Amapiba application form lo Yagni Hari. Mansilaba application form adu handok loidaba deposit oina Lupa Lising Taramatoiga Loinana Laklibo October Gitang Kungamarigi Numi Wapung Taranitoi Fawgi Manunda Pisilaknaba MPCC gi Secretary Administration as Dizen Singana Kangali. Bharat Sarkar ki Ministry of Information and Broadcasting ki makada undertaking oina Sangapur do leba Information Technology and Broadcasting Service Northeast State Manipur ki Director oriba Pangai Waiton dagi Irom Kunjikashona milising ani dagi ahum phawgi thabak hapnaba sel khongalaga lotun laikra hari milising ani dagi ahum rom phawgi candidate sing dagi sel khongat khraga offer form piba horam laba matungda tumina lesin khre haina hiramasig mari leina sem kiba JAC convener ten subam leisem miting na phongdokre mana makata na phongdokibada kaksing yauna tei mafam sing da leba directorate asigi branch office sing da thabak sang naba candidate sing na apply tokibani haugiba sahi asigi jun gi tang kun ga manga da director office Doctor Tabak long nabgi process as is Satarapani, Makatana, Achumum Ongda, Tabak Satarabadi, J. Sina, High Court, Gas Tangalagani, Doinana, Makimataka, Kongzang, Sansalagani Pondoki. Ecogi Information Technology and Broadcasting Service Limited, Government of India undertaking, Northeast State Manipurgi, Makada, Director Irom Kunjagesor Singa, Pangai Waiton the Levena. Director asigi staff sing yamdarda milising ani dagi na ahum phawda mangna pesa post tugi matung inda pesa phungot khraga director asi sangai pro skon temple manakta lebada matam khara director of business salairamaga maka taba district singda magi posting pigada basi offer pumpira maga tumina lesson kre haiba director kunjagesor asina athu matamda public announcement na amadi media gi thongda athu matamda director asibu Athumatam the Haunavaki Karigumba arrangement Amasilak Targati, JC Asina, Maki Matakta, legal suit Amadi, public agitation Kias and Jalaktana, Magi Matakta, Kiama Kuna Torokani had not JC Maki the Gitamjari. Haukiba October Tang Taranipalda, Delhi the Pangtokpa Northeast Festival, the Utkiba Fashion Show, the designer Robert Nauremgi dress season the Kihabasi, Aranmani Haina, show to the Suruyakiba designer Kumarjit Lightstrom na Pomis in the Fundokre. Nasi Manipur Press Club the Pangtopa Pomising Unabamada, Kumarjina dressing Piriba Ningtozam Sasibala Suraki. Sasibala na Pangokibada Northeast Festival Gidamakta Maonda Kumarjina dress Krapir Naba Haibadi Sem Sabani Panik Amadi Mayak Naibadu Mahak na Putopani Masida Atoperdigi Lobaliti Haiki Kumarjina Makata na Pangokibada Donor Ministry na Sindra Pangtopa Festival Aduda Setliba dress Adu Marakta Panek Amagi Masu Amadi Mayak Adu Robert Nauremna Mahakini Haina Miamda Pangokibasi Labactivani dress Adu Sasibalana design to Hake.
Port asi asing madumokti koi inisina puna mapipi bangatani aduga daroba tusu akoina haizening badi daroba na karigumba chingna balagi bado masu port mangi badu chingna balagi dana adumai tawdina manasu angoda blame tawgibani adu housing pudi kashu nuaina dabai habdu leina de adubu aina mayam singdok jening badi port si hauju siki oina di asing madumadi ai sagi ni isagi oiraga lagi ba matam dasu inis de lagi bani habdu mayam da asing madu haizeni Purup ama yokan abo honabada hanadagi lejerak nat amadi culture yokan pamathautai haina anal tangpigi sermel LK Kapurna phongdokre ngasi anal land rolls tangpi impal sinduna ngasi adimjati amity hall da pangthokpa savans kumrils alums hogdopagi thoromda mangna wafamasi phongdokibani thoromada tangpigi president L Gorfort amadi MBC gi finance secretary Onisimana Singba myukyana suraki Onisima anal na phongdo kibada anal jati gi lorokumai sabangs kumril pangthok pasida mai marong hena pothokan bada thona hapagaloinena nat ki thorom sing yokhat bada mating oiri anal tangpi balingna sabang kumai asi Manipur sarkar na state holiday lokthok labadi shotharaba anal purobasi hena chawkhat pangawngani haiki Di oina di khoi sana district holiday se lejagra ana khoi pami di ragadi masigi district de nataba khoi all state ki oina su state holiday oina pibi ragadi khoi geru oina khoi state government da khoi masi request se ya ragadi masi se review oina khoi da bayangi pamjaba prayer ni Kuki People's Liberation Front na National Highway singda haukibo October kumathoigi ahingdagi nimit 10 supna economic blockade tawkibana Manipur yorokadaba mal yawba gari camera lambi pannu lei miyamgi amadi driver singi awaba yengduna matam khara athingba si komthokpiu haina all Manipur Road Transport Drivers and Motor Workers Union na mari leina sinda appeal tori irama singa mari leina ngasi MG Avenue de leiba Union sig office pangthokba pawmi sing unaba mada Union gi General Secretary Maimum Anil phondokibada blockade asina maram oiduna driver sing lambi awaba kya mayok nare gari singda aid apan pibi ganu achoba festival kaya lakpa matamasida blockade asina awaba mayok nargani Manipur sarkar nasu yanaba purana bahona biu haike Tengna bansi tawgu matam da ban natraga blockade troko matam da koi tangai fedana koi driver sing sidi koi ban koi ko kangbu nasu koi driver sing gi thenari ba awa sing si kasena thangbi raga driver sing da taina phamo oibiganu loinana koi matam khara omthok piduna koi mapanda le hori ba gari sing si Manipur impal tam chang bada koi ta jam khang bibiu haidana koi ban koi ba organization sing si jo kena appeal tawsiri loinana Manipur government su atu matamda wari sanabiduna Manipur praja singna wari ba sing driver singna wari sing su atu matamda kohonbi haije Sanitation campaign gi saru oma oina Bisnupur district ki Swachh Bharat Mission Coordinating Committee amadi District Water Sanitation Committee na sinduna Mystery singna saru aba training program amangarang PHED office Bisnupur pangthokre thalmaduda executive engineer O Maino amadi AEL Gokul Chandra su saru yaki Training amari lenena sanitary latrine sabagi matangda cell sangandana kanaba fangnaba Gokul Chandra phongdoke latrine sabagi moongda Mystery sing da uttuna loksing piki daba mai matang che daba makhung ba adumba chimiti amamom sarsi habagi mokhaloda training se pangthokari Manipur Theatre Day lising ni taramanga amadi Theatre Center Award yenthokre MDU da pangthokpa social worker manauton amadi Theatre Center gi president warepa nabana thormapu oiduna pangthokba thormaduda Lalit Ningsing Khudol lising ni taramanga as Lakhikanta da Pangambongbi Manawbi Devi Ningsing Khudol Brajavasi Mayum Gokul Chandra Sarmada aduga Cosmo Award na ningombom ningol sarumum ongbi ebesawi Devi da kusinake Tungda Repertory for Performing Art and Manipur Rapamgi RK Khogendrana direction piba khambana san senba utki Kuntrabari Suba State Ace Grove Athletics Championship ngasidagi Kumalampak Men Stadium da hukre Athletic Association of Manipur Sinduna Satriba Championship asida tuan unit taramapalgi nupa amadi nupi sanaroi Sabri ne pumapal na saruyari
ngasi ahan manumita meter lising mga gi walking resta LSA Lilongi MD Hafizur Rahmana ahan ba shiroi sinjama gi Nelson amadi unit asigi e malemwan bana aniswa amadi ohum supatakre event asigi sehi tarnipal makhagi nupi macha kanglupta HYC gi SS Puspara ahan batakre sehi taratruk makhagi nupi macha gi meter lising ohum gi walking resta HYC gi SS Sovia MSCO gi S Anarita amadi HYC gi TS Pretty Sanana ahan ba aniswa amasung ohum subatakre meter lising taragi nupagi walking rest Manipur Police Sport Club ki and Brazamani unit asigi SAS Maitindro amadi siroi sinjamai ki ke tarana makumatang takre event asigi sahi kungi nupa masagi kanglupta siroi sinjamai ki H Sana Khomba MSCO gi S Ngouba amadi LSA Lilongi MD Askar Alina makok matang takre meter lising taragi nupi often resta siroi sinjamai gi and Pemilana ahan matakre loiselak pudamuru bepau amukan napijrei senja thumja madi aran ba tawriba si judiciary ki matengna sada yang khaidi sumthokpa ngangmuni haina advocate khaide manina phongdokre hoskiri ISTV na pijo pau matang slojre men tabiru sum amukana